ꯇꯣꯝꯃꯦ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕꯅꯤꯅ ꯆꯤꯛ ꯆꯤꯛ ꯂꯥꯎꯔꯦ ꯅꯥꯕ ꯈꯔ ꯐꯔꯦ ꯍꯥꯏ ꯁꯄꯣꯔꯠ खरा फरे अई चफुट का कोबी ले चारे हाय हाय खरा फरे सिबाजी खरा नुआइद्रे खरा फरे हाय हाय अई रोक पे दे रोन लगा डेट आई तो इसे तो गुने लगाओगा कैसे तो गुरो आइस फो मिनो माने आइस फो मिने कई जब मिनो आई क्या कोई कुछ ना भैया देखो ओ या नादे नादे हाय हाय खरा फरे मैं आप कहीं बच्चे जाने लगे रोहित खरा फरे ना तो मुझे खरा डेट फुल ले राजी कितने पो में हाय हाय फरगे फजरगे फरगे कुछ ना भैया बनते आई ने वाई ना आवत थैंक यू हेलो ओ आई आते जाओगे को तो वो लगे हम क्या कोई नहीं वो ना बुझे कई काय नोने अखोई कोबी ले थोंगे नया पाम इसे कापो और जैसे ना है ना बनी दला दी ना ये सुनो परो को फरगे ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯌꯨꯠ ꯁꯛꯀꯠꯂꯒ ꯌꯥꯝ ꯈꯥꯏꯕ ꯑꯃ ꯌꯥꯎꯔꯤ ꯁꯤꯗ ꯁꯤꯒꯤ ꯌꯟ ꯖꯦ ꯖꯦꯠ ꯍꯥꯏꯁꯦ खाएगा मैं हो गया हूँ आओ थोड़ा फर्क है हेलो ऐ क्या हो गया है खरा फर्क ꯏꯁꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯁꯦ ꯑꯣꯏꯖꯔꯒꯦ ꯃꯌꯥꯝꯒꯤ ꯕꯣꯔꯅꯤ ꯑꯣꯏꯔꯒꯦ ꯂꯥꯂꯤꯖꯤꯠꯁꯦ ꯑꯩꯈꯣꯏꯒ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯕ ꯃꯥꯒꯤ ꯃꯆꯦ ꯃꯆꯥ ꯑꯣꯏꯕꯩꯅꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯏꯪꯕ ꯑꯣꯏꯗ꯭ꯔꯤꯌꯦ फरगे यानी ना कहीं हम ये पाएंगे नहाने अई याजे या कहीं हो मैं आपसे हो नहीं करा अई जैसे फायदा हो भी नहीं अई दूरी भी दो समझ तो ये होय फबोय जरगे सिरा सिथा करेगा ये फोड़े जा इसे शगारेगा सिरे तो चंगी है भाई तो इसे शिव चंगे करा ये लोग से शरू कायरेगा
ꯁꯔꯨꯗꯣ ꯃꯦꯜꯂꯦ ꯑꯗꯨ ꯑꯄꯣꯝꯕ ꯂꯧꯊꯣꯛꯑꯦ ꯑꯗꯒꯤ ꯁꯤ ꯅꯥꯇꯣꯟꯒꯤ ꯃꯌꯥꯏꯒꯤ ꯁꯔꯨ ꯁꯤꯁꯦ ꯁꯤ ꯐꯩꯔꯝꯃꯦ ꯑꯗꯨꯁꯨ ꯁꯦꯝꯃꯦ ꯈꯔ ꯐꯔꯦ ꯆꯝꯕ ꯆꯥꯔꯦ ꯆꯝꯕ ꯐꯔꯒꯦ ꯑꯩ ꯑꯆꯝꯕ ꯆꯥꯔꯦ ꯉꯥꯎꯗꯤ ꯉꯥꯎꯔꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯟꯕꯁꯦ ꯍꯥꯏꯗꯤ ꯅꯍꯥꯟꯈꯩꯗꯤ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯂꯒ ꯅꯨꯡꯉꯥꯏꯕꯅꯦꯕ ꯑꯩꯁꯦ ꯑꯗꯣ ꯅꯥꯔꯤꯉꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯜꯂꯦ ꯑꯗꯣ ꯖꯤꯝ ꯁꯥꯟꯅꯕ ꯆꯠꯇ꯭ꯔꯦ ꯑꯗꯩ ꯗꯨꯀꯥꯟꯁꯨ ꯆꯠꯇ꯭ꯔꯦ ꯑꯣꯏꯖꯔꯒꯦ ꯀꯩ ꯍꯥꯏꯔꯀꯥꯟꯗ ꯍꯟꯗꯛ ꯐ꯭ꯔꯤꯗ ꯑꯩ ꯂꯧꯖꯔꯒꯦ ꯑꯗꯨꯝ ꯌꯥꯕꯤꯔꯒꯗꯤ ꯌꯥꯏꯌꯦ ꯑꯩ ꯀꯩꯅꯣ ꯁꯨꯠ ꯑꯃ ꯂꯩꯕꯦ ꯑꯗꯨꯒꯤꯗ ꯀꯛꯑꯁꯤ ꯅꯥꯔꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯍꯟꯅꯕꯅꯤ ꯍꯪꯉꯤꯁꯤ ꯁꯥꯎꯅꯤꯡꯕꯅꯣ ꯁꯥꯎꯗꯤꯌꯦ ꯅꯥꯕꯁꯦ ꯑꯩꯒꯤ ꯌꯥꯁꯦ ꯃꯥꯏꯗ ꯍꯧꯔꯝꯕ ꯑꯗꯨꯒꯤ ꯂꯧꯊꯣꯛꯈꯤꯕ ꯑꯗꯒꯤ ꯅꯥꯇꯣꯟ ꯁꯔꯨ ꯐꯩꯔꯝꯕ ꯑꯗꯒꯤ ꯑꯄꯣꯝꯕ ꯂꯩꯔꯝꯕ ꯌꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯀꯣꯛ ꯉꯥꯎꯕ ꯈꯣꯠꯄ ꯑꯗꯒꯤ ꯅꯥꯏ ꯆꯥꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯣꯏꯅ ꯇꯧꯕ ꯗ ꯃꯦꯟ ꯁꯕ ꯁꯦꯂꯣꯟ ꯌꯥꯏꯌꯦ ꯐꯣꯟ ꯅꯝꯕꯔ ꯊꯥꯕꯤꯔꯛꯑꯣ ꯀꯥꯏꯗ ꯂꯩꯒꯦ ꯐꯔꯒꯦ ꯃꯌꯦꯡ ꯈꯔ ꯇꯥꯔꯤꯕ꯭ꯔꯣ ꯃꯌꯦꯡ ꯈꯔ ꯇꯥꯔꯦ ꯆꯥꯗꯕꯩ ꯃꯥꯏꯗꯤ ꯐꯔ ꯃꯌꯦꯡ ꯇꯥꯔꯦ ꯃꯌꯦꯡ ꯇꯥꯕꯅ ꯐꯠꯇ꯭ꯔꯣ ꯑꯉꯥꯡ ꯋꯥꯔꯤꯁꯤꯗꯤ ꯏꯃꯨꯡ ꯅꯥꯕ ꯊꯨꯅ ꯐꯔꯣ ꯐꯔꯒꯦ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯕ ꯁꯣꯔ ꯍꯣꯟꯕꯁꯦ ꯁꯣꯟꯇꯪ ꯍꯣꯜꯂꯦ ꯁꯣꯟꯁꯨ ꯈꯔ ꯐꯨꯜꯂꯦ ꯍꯥꯟꯅꯗꯧꯗꯤ ꯇꯧꯗꯦ ꯈꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯦ ꯅꯥꯕ ꯊꯨꯅ ꯐꯔꯒꯦ ꯍꯣꯏ ꯊꯥꯕꯤꯔꯛꯑꯣ ꯍꯧꯖꯤꯛꯁꯦ ꯊꯣꯏꯗꯣꯛꯄꯁꯦ ꯑꯩꯒꯤ ꯐꯣꯠꯈꯤꯕꯁꯦ ꯈꯔ ꯋꯥꯠꯂꯤ ꯅꯣꯛꯀꯤꯅꯨꯍꯦ ꯌꯥꯝ ꯐꯖꯗꯦ ꯍꯣꯏ ꯅꯣꯛꯈꯤꯔꯣꯏꯒꯦ ꯑꯉꯥꯡꯁꯨ ꯃꯥꯜꯂꯦ ꯃꯌꯦꯡ ꯇꯥꯕꯗ ꯑꯗꯨꯒ ꯁꯛꯁꯨ ꯌꯥꯝꯅ ꯊꯤꯕ ꯅꯥꯔ ꯂꯩꯕꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯍꯦꯟꯅ ꯅꯥꯅꯤꯡꯗꯦ ꯅꯒꯥꯃꯄꯥꯜ ꯁꯤꯡꯖꯨꯕꯨꯡ ꯆꯣꯡꯊꯥꯝ ꯁꯤꯁꯨ ꯃꯤꯇꯝ ꯑꯣꯀꯦ ꯆꯥꯛ ꯆꯥꯔꯦ ꯏꯇꯥꯎ ꯅꯣꯏ ꯆꯥꯔꯕꯣ ꯑꯣ ꯔꯥꯁ ꯍꯥꯏꯕ ꯔꯥꯁ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯅꯥꯕ ꯐꯔꯦ ꯔꯥꯁ ꯏꯃꯥ ꯔꯥꯁꯇꯤ ꯔꯥꯁ ꯇꯣꯁꯇ ꯄꯤꯕꯤꯔꯛꯑꯣꯅꯦ ꯇꯣꯁꯇꯤ ꯑꯆꯧꯕꯗꯣ ꯀꯔꯤ ꯄꯣꯝꯃꯤꯁꯦ ꯃꯥꯗꯤ ꯇꯨꯝꯕꯗ ꯈꯪꯗ꯭ꯔ ꯃꯥꯅꯤ
Ay, ito. Ito naman. Ano ba nga rin doon? Ang nga, ipaiwing eh. Ay, ito siya. Yan mo kaya na pirtos. Kaya kita ngaway ito eh. Ayos itong maghangin. Sabo ko pa siya at sa madsari eh. Hầu Đây nó thầu này mới sẽ đột sẵn lại chứ khá phở rê tàu một bao khá phở rê đang bùi mình chứ đó em đâu thì em sẽ lại thấu sang này chứ nó tôi rất phở ai mà thêm chăm một trà đi chẳng khá phở bộ kitang phở rê ngaonariba 옥 4kg 파티고 타와니 도지자니 야뭐 가자이래 미도 가만히 떠오르노 약해지다 이제 뭐야 뭐 홍나 보다 이제 마이 레러 바이다래 아주 록톡바 아주다 서로 khá 속바 아니 나토니 서로 파이람바 mana khá pharo che Now Thouna Romeo Shiva Thouna Wari now Thouna Faro Farage Kamai Torigin no Wicha Fare Energy को मुझे तो दे ऐसे क्या मत गए लोग तो मुझे ना तो मुझे फुनबा ऐ लाइफ थारी जिने वहाँ नुआर तो वहाँ दे नुआर तेरा लाइफ थारा में आवाज़ चला कर नुआर ऐ क्या हुई देगी nung dadro am ko mung dire jim jado ko am yaudre ya bona sapong rage ok patak to oi sapong Muri charo chikpagi hare na pero nyo usimana mahanguna usungam de warong de daw daw ko na dit ay kumain numay dire dit ay lug de kanay album khrak kumo ne hai nong tai che thì em hangano o hara rồi hai
everyone have no way, no way of chipping you on a potato, no way of your wow. Who you jump to me? No downward tie to the power away again. He down with the China Chow will jai jai. That one, but no, that one, I will chick then. She was never getting to that. Hey. Yeah, but I don't have one way in the suit. No, guess what I did. Oh, the guy went I can't wait there. No one of the permissible to the shake and the story. No, I already got La Lani haven't did I think. Farage. Now did I go to physical call did I think I'll return to Chile. So, not one fully to get over and the operation story. Now, Padibu, Kagafari, Sakchare. Farage. Kagafari. Come in power on the Maripa. What is that? I told you the boring Jura. Do you like to have this? Good night, children. Parapare. Boy, man. May you would may ngaonariba. Là chul lạc tôi lục thôi chứ trên thôi cả. Hey, giờ. Nào lục thôi nó cái lục hùng rồi về. Mà my God. Yeah, border, faro, carpare. Jadi kisi itu tak kaya na. Carpare. Kami may amok sa ino, gibi mo nila yawag tro. Ino, gibi mo ka late 3 din ha. Lagi daw ito siyem sa mga mga lay. Chahi hangwa. Review how I'm Jim Shopson in Pacadena. Lago no la cry si so kazai no kuya de swine chicken noise. Si ne shara chagi no la kar. Fa wo ko ya mo ko la ji. Phile ko mo ko ni fa ri ya mo ko chan. Sa ni ho ko to ko ho jo. Korowi mga nangyari ka talaga. Nang napituloy yung kami juga nang ibig juga to sana ko. Wow ni na to mo siya pa tubuga ay mating at macare to na palagi. Unang gabi siya nato manung dara mami do ude. Hoy si manung do tijale tawre ari si chima hay gale si chagai re. Langyaw report pa to na faro sa hoy na haroy.
ꯑꯅꯥꯕ ꯊꯨꯅ ꯐꯔꯒꯦ ꯇꯨꯝꯕꯗꯤ ꯌꯥꯕ꯭ꯔꯣ ꯍꯟꯗꯛ ꯅꯥꯕꯗꯣ ꯑꯁ ꯀꯗꯥꯏ ꯇꯨꯝꯕ ꯌꯥꯕ꯭ꯔꯣ ꯈꯅꯥꯎꯗꯣ ꯌꯥꯗ ꯁꯣꯔꯗꯤ ꯑꯃꯨꯛ ꯆꯠꯂꯦꯀꯣ ꯅꯪ ꯆꯤꯡꯉꯒ ꯑꯃꯨꯛ ꯆꯠꯈꯤꯀꯣ ꯅꯪ ꯐꯔꯒꯦ ꯑꯩ ꯅꯤꯁꯥꯟ ꯅꯦꯇꯤꯞ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯌꯥꯎꯔꯝꯕꯗꯣ ꯑꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯤꯁꯥꯟ ꯁꯨꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏꯕꯥꯒꯤ ꯆꯍꯤ ꯐꯥꯕꯁꯨ ꯇꯥꯛꯄꯀꯣ ꯑꯗꯨꯒꯤ ꯁꯨꯝ ꯑꯩꯁꯨ ꯀꯩ ꯍꯥꯏꯅꯤ ꯅꯥꯕꯒ ꯄꯨꯟꯕꯒ ꯄꯨꯂꯞ ꯂꯣꯜꯂꯤ ꯑꯣꯏꯔꯝꯕ ꯍꯥꯏꯇꯥꯔꯦ ꯀꯣꯔꯧꯕꯤ ꯇꯨꯝꯃꯨꯔꯣ ꯌꯥꯔꯦ ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ ꯏꯝꯇꯤꯌꯥꯖꯀꯤ ꯅꯠꯇ꯭ꯔꯣ ꯏꯝꯇꯤꯌꯥꯖꯀꯤ ꯐ꯭ꯔꯦꯟ ꯃꯥꯅꯦ ꯆꯥꯛ ꯆꯥꯕ ꯌꯥꯔꯦ ꯇꯨꯝꯅꯤꯡꯗ꯭ꯔꯤꯗ ꯇꯨꯝꯕ ꯌꯥꯔꯗ꯭ꯔꯦ ꯉꯁꯤꯗꯣ ꯕꯕꯥ ꯂꯩꯇꯕꯒꯤ ꯆꯍꯤꯁꯨ ꯐꯥꯕ ꯑꯗꯒꯤ ꯑꯩ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯐꯦꯃꯤꯂꯤꯒꯤꯁꯨ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯒ ꯂꯩꯃꯤꯟꯅꯔꯛꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯕ꯭ꯔꯣꯀꯟ ꯐꯦꯃꯤꯂꯤꯅꯦ ꯑꯩꯁꯦ ꯑꯗꯣ ꯀꯣꯟꯅꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯛꯇꯦ ꯑꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯃꯌꯥꯝꯀꯣ ꯑꯩꯒꯤ ꯀꯃꯦꯟꯇ꯭ꯔꯤꯁꯤꯗ ꯐꯔꯦ ꯐꯠꯇ꯭ꯔꯒꯁꯨ ꯂꯩꯃꯤꯟꯅꯔꯤꯀꯥꯟꯗꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯣꯏꯅꯕꯤꯕꯀꯣ ꯍꯌꯦꯡ ꯂꯩꯇ꯭ꯔꯀꯥꯟꯗꯗꯤ ꯁꯥꯎꯅꯤꯡꯉꯦ ꯐꯅ ꯁꯥꯎꯅꯤꯡꯉꯒꯁꯨ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯗꯤ ꯁꯤꯈ꯭ꯔꯦꯗꯅ ꯑꯗꯨꯅ ꯍꯤꯡꯉꯤ ꯃꯇꯝꯗꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯕ ꯑꯗꯨ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣꯗꯨ ꯀꯤꯌꯦ ꯚꯤꯗꯤꯑꯣ ꯑꯃꯒ ꯊꯥꯒꯠꯂꯛꯈꯤꯅꯤꯅꯀꯣ ꯁꯤꯗꯤ ꯄꯨꯔꯥ ꯂꯦꯡꯒꯥꯏꯔ ꯆꯪꯕꯒꯤ ꯑꯃ ꯂꯩ ꯌꯥꯗꯣ ꯊꯣꯛꯂꯛꯎ ꯌꯥꯗꯅ ꯅꯨꯡꯗꯪ ꯃꯔꯝꯕꯅꯒ ꯊꯥꯖꯥꯔꯦ ꯆꯥꯛꯄꯨ ꯅꯨꯡꯇꯤ ꯆꯥꯔꯦ ꯑꯗꯨꯒ ꯁꯤ ꯍꯦꯟꯇꯣꯛꯑꯁꯤ ꯑꯩꯁꯨ ꯆꯥꯔꯣꯏꯒꯦ ꯀꯀꯥꯅ ꯑꯗꯨꯝ ꯐꯔꯦ ꯆꯥꯕꯅꯤ ꯃꯍꯤꯒꯨꯝꯕꯗ ꯆꯥꯕ꯭ꯔꯣ ꯑꯀꯟꯕꯗꯤ ꯑꯗꯨꯝ ꯈꯔ ꯄꯦꯂꯦ ꯄꯦꯂꯦ ꯇꯧꯕ ꯆꯥꯏ ꯁꯤ ꯌꯦꯡꯁꯦ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯦ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯏꯇꯣꯝꯅ ꯂꯩꯕꯗꯨꯗ ꯀꯩꯝ ꯆꯥꯗ꯭ꯔꯕ ꯌꯥꯝ ꯋꯥꯕ ꯃꯥꯜꯂꯦ ꯆꯥꯏꯗ ꯊꯧꯔꯥꯅꯤꯒꯤ ꯑꯣꯛꯇꯨꯗ ꯉꯥꯏꯔꯦ ꯅꯥꯕ ꯅꯠꯇꯦ ꯀꯀꯥꯏ ꯅꯣꯡ ꯇꯥꯔꯗꯤ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯂꯧ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯥꯇꯣꯟ ꯁꯣꯔ ꯍꯣꯟꯕ ꯌꯥꯔꯦ ꯑꯗꯨ ꯈꯤꯇꯪ ꯐꯨꯟꯕ
yayi pucha. Lucha la que las war. Hombre ho. Kanya ji phajana potharo thenge. Good night. Yan tana roi pudai da hani gidi. Ana abule raba kuya thami ganu ai ju hada kisi ki mai gi je ya gi je aina sum yani sum to tham bai ta da kawai to ge da to ina sum po bo khot ba adagi nai cha ko ba to ko ta re adagi x-ray lo da sida yam lai re hai re ya du lok thok ta ri to ina kok chi bo khot ba adagi brain de bera ka kani haja hai doctor da adagi lok thok ko da sida po ma lai me ya doctor saru en to re na to ni saru se me ai hai de re bu da ana budi kuini thambi ganu paisa du di ta la phangi wakhan nu ai tra di kimta to wa ngoi aduna ana budi akhoi me mateng bang na ga to lo re hey si bi ke di pu ya ba te aduna lai tra du ko me ta na hi mi de bi ai kyam ge de ne usla ke me ve fre good night pra pharage te ai ta la ne ha ba ne scanner haro okay kari no ne kai scanner no yare pisa thara gunai me fre